ngasi numidang waram phongkiba tongan-tonganba Manipuri siphongsing amasung thokiba thawdok wathoksingdagi maruoibi ipausing meyamda thamjagi anbada pauningkhol pausidagi lokusaraga Kuki khulai paibising jiri turelgi imaidi hi tongduna jiribam tamna sangsilakre haibagi thajaba leiri Segi mamang thagi tang tarukta Kuki khulai paibisingna Soibam Sarat Kumar Kobamiu ema masagi farm na thabak suduna leiringai phaduna pukraba matung Miati na hatkiba masum namit adudagi makha tarakpa oina jiribamgi Boro Bekra subdivision gi tongan mafamsingda Kuki khulai paibisingna bom amadi nomai kapsinduna yum kai kya mai thadokibagi thawdok kaya thokraba matung hauju phawba jiribamda ingta pahanjindana leiringai serasida jiribamna Kuki khulai paiba mioi kya sangsilakle haibasi sumgadoribra singnaba wafam lakli mamang tharus Kuki khulai paiba kya jiribam tamna sangsinkhre haiba Intelligence ki report pangbadagi North East Frontier Railway ki makedigi section tharang lakhotnaba mari lenaba singda khan ki balekre matugi matungna numit kharani ki mamangda jiri bamga tainari ba Fragile district gi Kuki khulai paiba mioi kharana jiri turelda hilan silaktuna jiri bam tamna sanglakre haiba pawa masulai pawsina makha taraduna hai Kuki khulai paiba singadu jiri turel gi isingi imai wongkhalagnabasu hida tonglaga jiri bam tamna lanchilakibani hari amaromda Jaribamda Pamdaba Thagdok Sing Toktana Security Force na akan section tharang lakolibani adumoina mag Barak Circle gi tuan mapam singdagi khunjak kya yumda leiba ngamdaduna haujuk lanjenarakuna Jaribam gi tuan mapam singda hangliba relief camp singda leinaribani sera sida Soibam Sarat Kumar mihat kamari leinana CM kiwa JAC na Manipur lengana pi kiba thajabadu thabak oina pangthoroktabagi mayukta tuan mapam singda haujuk leptana wakat khongjat sangsinbaga loinana mihat aduda sienaba miyoi sing faduna logo ba serak piyu haiduna khongjang sangsinduna leiribani hanasu paus ta makhatari atop pawmana nong lep khrabasu si tharakpa ising na MU yauna mafam kya ising na thomjinkhre Impal Turelgi Impal West ki maikairom thangma singjamai oinam thingel Turelgi torban kaibadigi sen tharakpa ising na Manipur University ki campus ising thomjinkhre maru oina hauju phawbada Boys Hostel 1, 2, 3, 4 ising sangsilaktuna hauji khugi mathakta yaure madugi mathakta tungan department sing ising sangsilaktuna teaching amadi non teaching staff sing office sing su ising thomjilakle masina maram oiraga mahairoi leifam leitabana atop mafam singda thaidoknakre loinana thaknaba ising leitabagi awaba su mai unare hauji su Torel Torban kaibadigi sitharakpa ising University campus manungda sensilaktuna ising thumbagi sang sumokhalakle University asigi makhada pangthokadaba exam singsu matam kaktana hetokre nakalambaromda oinam thingel mapad torban kaibadigi ising isauk thokiba duna haujiksu singjamai di khara haitharakpa langthabal phawbagi mafam kya ising na thumli hari nakalambaromna konthaujam amadi nambol kendra anigi mafam kya nambol turel kaiduna lofam amadi ngagi pham kya yauna yumsing ising thumjinduna haujuk phawba sangba yadana leiba mafam kya yawringai sida ngarang nambol turel gi thangtek tahan gi kaikhiba mafam adugi nakalda amuk nauna amuk kairakpadagi ngasi mari leinaba department sing yauna Arambai unit 24 nambol gi volunteer sing kendra ani gi MLA oiriba thaunaujum basanta amadi Dr. Sapam Ranjan yauna maike dongi miyamna thingnaba kana honari amaramda ngasi ayuk Impal Jiri lambi gi ke sinam kulmanakta singning khairakpadagi Impal Jiri bam lambi faunadre hauji NSIDCL na lambi asi satoksin yanaba lambi CM gi thabak kana sathari lambi asi satoksin yadabana maram oiduna Jiribam Tamenglong amadi Impal dagi sakhiba gari sing lambi asi da panduna leiri hari atop pawmana bom ama leiramle masakhangdaba khulai paibisingna dukan amagi mamangda IED ama thamlamle hari hairiba thawdo asi ngarang numidang pung 8 rom tarakpa matamda Urkhul District Police Station ki manungsana leiba Urkhul gi Weno Bazar leiba RR store da thoki banari thawdo asigi matangna police tagi phangba pawgi matung inadi ngara numidang pung 3 rom taba matamda Urkhul Bazar da leiba RR store gi mamangna amuba masugi polythene khawamada IED edu haptuna thamlam ki bani hari singningai oiba posak adu lairi haipa paw pirakudigi Urkhul Police amadi 15 suba AR gi kangbuna sangsinduna yengwada IED edu thengnarakhi bani hari atopa pawmana Scammer gang khutpu singasi maru phongna muthat haudrabade ekhoi masal onsinaduna thooningdaba thawdok kya tholakpa yai Manipur khunda minariba jati punamak KCP People's War Group PWG na karigumba khara khanganjari maduri
ngasi iramda Manipur sida matam kuirabagi mamangdagi iramda masida thingma ngamlaroidaba turelgi ising isaugum corruption gi tin janglaba mantri MLA sing government gi aso sangsing amadi praja gi marakta leiba civilians yam manghanba geng khutpu amalairi MLA minister aso sangsing geng khutpu sina haukhibasai kya gi mamangda laukiba government job amadi hauzik laukiba government job singasi maming sing party na scammer geng khutpu oina lawi haina aina thingkraba lahulobasigi maikaidigi thokpa chirol amana phongdurakli Serwa duna maka tara duna hai ribi scammer geng khutpu singasi maru phangna muthat haudaba tarabadi aikoi masul unsina duna tahoning daba thaudok kya thulak duna aikoi gi kunai si yamna sauna kai tharakpa soidre scammer geng khutpu singasi maru phangna muthat pada zati pura makhi daitalai scammer gen khutpu singasi da zati suna yawi aikoi gi iramda Manipur si North Eastern India da khwaidi gi piku state singi manungda aikoi gi state amane awa supam nompham khangdaba government job taudrabadi hingma ngamloi khanjaba praja singna panba state amadi haibada hemamathuloi hauzik oiriba phibamna khamthena war mapu leitraba yum amagum kangkhong saina wariba state amasuni matam asida nungai yaifana laibaki wakhal maset amata yaudana lairiba hairabadi scammer geng khutpu singasini Manipur praja singi wakhalon munna khanglaba scammer geng khutpu singasina miyoibagi punsida mantikna halli miyoiba marakta price tag naptuna miyoi marakta mamal lepthokna hali thabak hapige haiduna tatpa tawkhiba senpham sing thabak su haidokre thabak yaudre senpham sing adu handokpina ba hairubadana victim ohauraba praja singbu scammer gang khutpu sing sina amaga tasinaba pripran yauna tawhoidraba drama kya ga loinana kari tawbu ngamgani matagum victim ohauraba praja singi punsibu khonggoina bini scammer gang khutpu singasina maram hoiraga ngasi aikhogi iramda masida laman khumningbagi mayaina khutta khulai pairakpa youth kya tholakle nisha gi ipakta youth kya ma iraknaduna imung manung kangkhong sahali mama mapa oibasingna punsi chupagi wana honajarakpa masasingi manglan kya lamkhangna manghanbiduna kangkhong saiba punsi mahingamadi singsinbi scammer gang khutpu asina toina kana leite khanmagum minungsi leitana thoaningdaba thaudo ngakta toina thorakli complaint kya KCP People's War Group PWG dalai maram singasina July tha manung fawbadana sana sengdok sabigi matam piri lokshilo basan pam sing zat bizat naidana matam sana pitok piko hainasu sirol aduna makha tarakli makha satharak poina Anglai paki maira de geto pamaru eba paukrana Imphal West mafam taraga manga East mafam kunga manga ising thomjinduna yumthong lising maga satret isauge awaba nangduna lengan relief camp ohum hangdokre Manipur nong tabagi sangkhra hantarakpadigi Imphal gi mafam sing phauduna sialiba Imphal turel gi imai tapna hauzik hantarakli aduma puturel singi longnambal singi phibam ka hena phatabana makhatana nong suraklabadi ising thomjinbagi sang wangna leiri Hauzu power Imphal West ki mafam taraga manga ising thomjingkre Imphal East ki oina mafam kunga manga ising thomjinduna lairi ising thomjiliba mafam singa dudi maru oina singjamai singamkha singjamai mayengbam laikai waikhom laikai kawa thongju kanchipur amadi kyamgai gi mafam singni Imphal East ki mafam sing maru oina Ketrigao Wangkhai Andro Parking Palace Compound Ayangpali Nongmaibung Basikhong Kongba Irong Khongmon Okram su thekna singba mafam sing asini Imphal turel gi oina mafam taraga tereta turel longnambal kaiba ising pathokpa ifut fawba mafam sing yauri namul turel gi oina su mafam khara ising pathokpa yauri Imphal turel gi mafam khara ising kaiba madi namul turel gi ising pa tharakpadi hauzik saurakna yumthong lising amaga satre rom ising thomjinduna awaba phigam da leiri state government gi maike digi Imphal West district ta relief camp ohum hangduna leiri oinam thingel de ising kai khiba aduna maram oiraga yum kaya ising na thomjiliba si yenglaga singjamai parking manakta leiba singjamai community hall da district administration ki mathakta relief camp hangi hauzik phawbi oina isau asida Senapati district ta miyoi ani laikidaba natana makata na misimina yawgi paulaitri ising isau ki awaba mayuknaraba miyoi kaya kanba madi potchai hongdokpagi thabak sing hauzik NDRF SDRS Central Forces State Forces Manipur Fire Service amadi local volunteers sing yauna thabak sathari isau siga mari lainana NDRF ki miyoi kunga manga Manipur thungraba matungda ngarang NDRF ki personal nifu Imphal thungkre masigi mathakta center dagi mi kanbagi thabakta mateng pangnaba ehenba miyoi sing tharakani hainasu Prime Minister na thajiba pirakre
अदुबो इंडियन मेट्रोलॉजिकल डिपार्टमेंट IMD की मतुंगिना लाक्लिबा नुमित हुमनी फावबदी मणिपुर की मफम द नोंग चुखिगनी हाइरेनसु पाउसिदा पली अतोपा पावमना सिंथक्तगी नुमई कापदी सिंगद कारगा कोमिंग ऑपरेशन तौबियु हाइना यांगपोकपिदा इमासिन वकत मिफम सतखरे कोकी नार्को टेररिस्ट सिंगना ngahak leitna नुमई कापसिंदुना लांदारखम ओइरिबा इम्फाल ईस्ट डिस्ट्रिक्ट की लामलाई केंद्र की मनुंगसना लैरिबा येंगंग पोकपी थमना पोकपी सना साबी सबुंखो खुनौगी नुपी ओइबी इमाइवेल सिंगना नोमगी सिंथा लेप्तुना कोकी नार्को टेररिस्ट सिंगना नुमई कापसिलकपी की मयोक्ता यानिंगदब फोंदोक्तुना ngasi yang pokpi kaithil da wakat mi pham satakre wakat mi pham satakhiba adu singthak tagi numai kapadi singda karaga coming operation tabiyo koki na singthak tagi numai kaptharalaga army na tampaki khunja sing da ot panaibi yaninde khunja sing ngakpiba ngamloidaba central force sing sapikro amadi safe manipur haina thaba plate card sing sijanaki wakat mi pham adu saru gyakhibi ima mana phongdo khibada मधक्ता पनख्रीब मितै खुलसिंग असिदा लान असि हेक होरकपा सही अमगा था अनि हेलब फावबगी मतम असिदा कोकी नार्को टेररिस्ट सिंगना सिंगदगी नोंमै अमदि बॉम्ब कापथरक्तुना खुंजा मियाम लाइफम साफम खंगनद्रे मसिदरतना इसागी लबुक्ता कुमदुना लौ पानबा ngamdana लैरि ओइरिबा फिबम असिदा मणिपुर लैंगा की माइकैदगिसु मतिक चाबा सिक्युरिटी फोर्स थंबिदुना खुंजा सिंगबु ngak सिनबिबा ngamdre सिंगदगी नोंमै कापथरलगा सेंट्रल फोर्स सिंगना मितै खुलसिंगदा संगलगा लान ऑपरेशन चथदुना लैरि मरम अदुना खुंजा सिंग ngakpiba ngamloidaba central force sing satpikro haibasi खुंजा सिंग अमतोयब खोलाउने खुंजा सिंग तालिब डिमांड सिंग असि मणिपुर लैंगाना थाब ओइन अथुब मतमदा पांगथोकपियु हाइबा वाफम से फोंदोखि अतोप पावमना सिंघाट की MLA चिनुन थांग की मयुमदा सकंगदब सिंग नुमै राउंड क्या कापसिलमले 60 सिंघाट A सिदा कोकी पीपल्स अलायंस KPA की MLA ओइरिबा चिनुन थांगी मयुमदा ngarang ihing nonggai matung pung 12 ki minute yankairom taba matamda sakangdab khulai paibising nongmai round kaya marum kapsinduna attack toram lairi pauksi esina phamu pau ki matung inadi sakangdab singna chuchampur gi zelang lamka jau bank ta leiba MLA chinung thangi mayumda nongmai kapsinduna attack sata khiba duda MLA masamakti yumadu da lekhidi sakangdab singna kapsilakpa nongmai maru manga rom yumadu gi tongan mafam singda pankhi नोमै कापसिन मेगी पाव से फंगबदगी खुदाक सुचाम्बर पुलिस स्टेशन की कांगबु अमदि सेंट्रल फोर्स की कांगबु सिंग मफम मदुदा संगसिंदुना थीबु हुमबगी थबक सतखि मदुदा युम अदुगी फकलांग मयादे AK-47 गी कापथोखरब नोमै तोनिंग मंगा फंगमंगखि लोइनर सुचाम्बर पुलिसना केस अम रजिस्टर तौखरायदि पावसिन हाय हौजिक फाव करी मरम गिदमक MLA सिनुन थांगी मयुमदा नोमै कापसिलमलिबनो हाबिगी सबसाबा मदि नोमै कापसिलमलिबा मियोइसिंग अदुगी मसक ममिंग खंगमंगमद्रि हायदि अतोप पावमना जुलाई 3 फाव स्कूल सिंग सुटी थादोखरे इसिंग इसाउना मरम मोइदुना महि मसिंग तंबदा यामना साउना अपन मलैबदगी मणिपुर लैंगा की डायरेक्टर ऑफ एजुकेशन एस ना ngasi जुलाई 3 फावबा स्टेट असि की गवर्नमेंट एडेड प्राइवेट अमदि सेंट्रल स्कूल सिंग याउना सुटी थाखि बदु इसिंग इसाउ की फिबम फत्रिबन मरम ओइरगा जुलाई 5 दगी 3 फावबा मखातन स्कूल सिंग सि सुटी थादोखरे हिरामसिगा मरी लैना ngasi डायरेक्टर ऑफ एजुकेशन एस मणिपुर की थौपुरीबा एन नंदकुमार सिंहाना ऑफिशियल ओइबा ऑर्डर अमा थोखरे अतोप पावमना लाइरबा मितै कया अमा मसागी मरमदमदा सैदांगलग सही हुमफुदगिन हुमद्रागी मथक्ता लैरमलिबा सि मियाम असिगी मराल ओइगदौरिबरा मितै मैतै ट्राइब यूनियन मणिपुर की येलौमी ओइरिबा मितै फुरुक की मिसिंग यामलबा इमुंग कया अमा युमफमगी पता पीदना सही कया अमा लेरकली लमदमसिदा पोक्सबा लमदमसिदा चाउजबा लाइरबा मितै कया अमा मसागी मरमदमना सैदांगलगा सही हुमफुदगिन हुमद्रागी मथक्ता लैरमलिबा सि मियाम असिगी मराल ओइगदौरिबरा हाइना मितै मैतै ट्राइब यूनियन की कन्वेनर यूथ विंग की थौपुरीबा हौविजम सुरजित मितै न प्रेस थोकपा चिरोल अमन हाइदि Shirlasin hai miyam gi yaifanaba madi sakwa thawrang paikhanaba haiduna senpham kya khaidoktuna department oina linglaga leiriba revenue amadi settlement and land record department gi asoiba aranba mata yaudrabra lengak salairiba government asiki mihut khanbada bot thadariba lamdam asiki yellow furup mitai gi imung lising kya ama yumpham gi pata paiduna leiri haba khangna tomina leishiliba government asisu ngaktabadi ngamde hanjun haijraba fawbada khangsinadana leiriba revenue amadi settlement department gi famnaiba sing amadi ikaiba khangdaba amadi masagi mathau masa khangdaba ngaktani haibada laloi asumna miyamgi sentiment khangdaba ga loinana masagi mathau masa khangdana sahi kya tumlaga leiriba revenue department gi asoiba kya sina ngasigi mirol sina awaba kya mayukna banadi
Sab sab law ama leitaba amadi MLRN LR Act 1960 sisu maya yaudraba thang pangkhak oibana ngasidi yumthang nabada leiba mitop kya mana nampu sapuda laisinduna saithiang asi manglam satta lusingba singna piramadigi oiraba sutungi mirol gidama khanbiduna hauji paliba lenga sina miyamna taliba dimana si khanbiduna athubada yumpham gi pata pithopiu loinana MLRN LR Act 1960 reform tawbinaba mari lainaba singi mafamda haijarakli Sholasin hai haujuk oiraliba punamak sing asi yengbiraga revenue amadi settlement department gi marueba thaudang lawiriba miyoisina kupna khanabiduna police ama sembiduna athuba matamda yumpham gi pata paiduna leiriba lairaba mitei sing sigidamak yumpham gi pata pibinaba madi mitei maitai bu este lisa salanaba mitei maitai tribe union gi maikedi gi lengak loising gi pungning singsilakli makasa tharak poina masum lushilak poina topa marueba paukhra mayamda makhatana thamjari Suga mari leinana consultative meeting pangthoknaba sem sakre Kuki Zo singgi makoi goeba propaganda gi manungsana MLA phaoba yaona suspension of operation Suga mari leinana consultative meeting pangthoknaba sem sakre haidi iramasugi matangda Zo United ki secretary Dr. BL ngak thangna tha sigi tang ani da thokiba chirol lamagi matungina SoO Kuki Zo MLA singa masum suga mari leinaba makok thongba singa puna tha sigi ani da Mezoram gi aizolda consultative meeting pangthoknaba matam lepki adobu istera duda akan mamongna nong leptana subana maram oiraga meeting pangthokani tawramba toki consultative meeting yaithokpagi wareba du tha sigi tang ani da Chuchampur district headquarter da leiba Kuki NP Manipur Kim gi office ta pangthoknaba cabinet meeting da laukibana hari meeting aduda Zo United ki convener amasum MLA singi coordination ki convener MLA Hakolat Kipgen su sarugya kibaga loinana aten matam gi manungda consultative meeting pangthokna pigi matam lepna basu warep lokhiari panmayai Manipur thukli birang sida su de leba Kuki khulai pai ba lup singi kedar sing yaukshili haina maike kya digi ngangna baga loinana chanari basu osi handongna ba miyamna akan mong lengak takshili bini Makasa tarak po na masum lushilak po na panam pausi digi to papawng tung miyam da hapsaramgi MP Bimol na miyam bula na lamjing le BJP Bimol na singli nauri topa makai parliament thamkiba duda karamba masangoiba wafam yaukibagi sharat MP akoizam Bimol na singli nauri topa makai parliament wafam kar thamkiba duda wa masangoiba karamba wafam yaukibagi haina BJP senior general secretary ke sarana wang torakli Loinana Prime Minister Modi na numay kapa pumlep khre haikibanati tamna farak tang dulay tawa kunsi rule hanjilakle habini PM gi wap masibu Manipur miyam na namthak tawbani haina MP Bimol na phongdokhiba sima hemamatoi miyam bu lana lamjing le haina makna phongdokli MP Bimol na parliament thamgibu wapam ga mari leinana thambal sangle na pangdokhiba pawgi mifama mada kesharana Manipur gi matang na parliament pukathiba no confidence motion ki matungina Prime Minister na pakum piram daida Congress ki MP singna hawgalaga sakhiba thawang adu opposition oibada matik chada bigi khudam naki mana makha taraduna opposition ama oibigi lengakta constructive oiba suggestion pifam thokpagi ona tainabada MP Bimol irang asigi boroisin purana ba lambi taklamda ba asimangna miyamna Bimol bu MP oina thagalubagi wantok leiti haina lawgaki Parliament mi phamda wa ngangbagi matam phangkiba MP Bimol na Manipur gi tangai fadaba NRC border fencing amadi sugi wafam amata pukhatana drama gi mawongda sangdoktuna laukiba aduna irang asigi waroisin mi phamda NRC FMR na singba ningtina paikhanaba thamkiba adugumlaba Lok Sabha da Manipur gi MP anina pukhalamlabadi afaba khongthangni lauragadabani haina makna phongtoki Tripartite talk tawduna Kuki lahalu kharaga lainari wisuosi Manipur lengana loisingadabani haina MP Bimol na phongdokhiba damak MP amana haifam thoktabu wapamni thawong simu Manipur miyam bulana lamjingbani haina BJP Manipur na lawi haina party asigi wangloi L basantana phongdorakli mana makha taraduna sugi kangon thugairakpadi Kuki lahalu kharaga India amadi Manipur lenga ki marakta lainaramba tripartite talk tagi Manipur lenga Yararoi haina se thakiba lekre sugi matang lengana lepkibu phirep tasingli ahong bo leiti haiki
MP Bimol gi yum da ngang pangthok ki pa pau gi mifam adu da Manipur gi matang na Prime Minister Modi na wa ngang di haina ha ki bu wapum adu aran mani hau ki bu kumza English ngani ga kun go homdoi gi me ahum da thoki ba irang sigi matung sahi edu gi August sai tara ka manga madi July sa ahum da Prime Minister na irang sigi matang na wa ngang ki ba lekre Mikhal gi matam da MP Bimol masagi woina phongdo ki ba manifesto da yaw ki bu wapam sing parliament mifam da phongdok ta ba lebak thibani parliament ta panglaw da law bi ki muhutta masang oiba suggestion thambiduna irang sigi operation prokna ba khona ba da mating pangpiu Manipur bu hena sakot patang du leita da ba punchiro la hanjilang na ba lainga ki meke digi su angam ba thakta honari haina mak na phongdokhi ado hoskui na di mem paus matang sa sinjara ge mas mem puna no ba update ngamina si